Assalamu alaikum wa rahmatullahi wa barakatuh. Mamangi video singda adugum laba ekhoy ki kokta poklakpa namaz ki matangda ekhoy na khangdaba jingnaba yaba question kaya marum amagi answer pijakhre. Karigumba hariba video sing adubu adumne yung bidribu oiragati channel asida changbiduna video sing adubu su yung biyu amadi hariba sing adudagi kanaba launanaba hotnabiyu. Video sing adugi makha chatharakpa oina masig video asida adugumlaba wahang amagi pakhum piri hariba adudi karigumba kanagumba miyoi amana fajargi namaz soliba oiraba amasung namaz solingi chainungda natragana mahakna aroiba kaida famningai gi chainung aduda numit thokraba oiraba adu oirabadi mahakki namaz adu oigedra natragana oiroidra haiba aduni Masi miyoi kaya marum amada thokpa yawi maramdi magna khara thengna hogutloba maramdagi matam lairi khanduna mahakki mayumda namaz sonba yawi amasung mahakna namaz solingi chainungda nomit thokhiba yawi masigi matangda asumna la imadudi karigumba kanagumba miyoi amana fajargi namaz soliba oiraba amasung namaz solingi chaining aduda natragana aroiba kaida famningaida nomit thokraba adu oirabadi mahakki namaz adu kairagani amasung kona madugi hairiba namaz adubu amuka halaga sonba asi lazim oigani tawadabu ekhoina namaz asidi kaidonungda thadok loidabani maramdi masi ekhoigi ithakta farazni amasung hayeng hisab kitab lawba matamdasu khwaidagi ahanbada namaz ki hisab oigani maram asina karigumba ekhoidagi karigumba uzara amadagi namaz adu nanthokhiba natragana nanghaudaba taragadi makru eba matam hendokhibaga hairiba namaz adugi kaza sonba se tangai fade Hazrat Ibn Mas'ud radhiyallahu ta'ala anhu dagi sindok piri madudi Huzur Akram sallallahu alaihi wasallam na haidok pirami namaz ki matam lakpa matamda Allah ta'ala na farishta amada asumna elan da holli ho miyo basa hogatlo amasung nakhoina gunasingi thagatliba mai aduda ising haijallo amasung madubu muthallo matam aduda namaz ising hogatladuna wuzu tawi amasung namaz soli makhoigi damakta gunasing adubu kokthokpi amasung namaz sondaba miyosing adudi hanagumna adumuk lehawi Allah Ta'ala na ikhoi punamakpu hariba amalsing asida papung fana khongdaba ngambagi pangal pinmabi oisanu ngasigidi video asi matang asida loisinjare mathangi video da atopa wahang amagi pakhumga loinana thengnarasi Assalamu alaikum wa rahmatullahi wa barakatuh.